Hello ma'am, ma'am ngasi se Inucha kanghan order tawba lae do lagna thongare do koi ngasi amtang try tawna jingba pana do Inucha na suma su yengena habi do amtang pana yengba try tawrini do ma'am design se yengu kabai kabai tai phajabra aidi aigi oina di yam phajare design se aduga sigada leire pillow cover ani aduga sigada na cushion asi masagi pirakpani aba ase cover nate asina cushion oina direct pirakpa aduga asigana asina mon gisina cover oina aduga idi asigada na leire blanket ki adu mayam se idi design se jam unique oy no bani yam phajai adu mayam so pam ba yauraga di order to bi ba yagani adu asigi side ta thadari ba parda se asisu amuk saina thexel laga sai thexel basu yani ba ko sai thexel laga mai fita yauri ba ko asimaina punjan basu yagani aduga idi asina asi son side to su leire ase side mari ne ba si na extra hai tare go extra parda ki type ta yaure ba aduga asi thadaraga na pura kangkhan noina ta dui ne ba lam jam fajare king size ni size available jaha pamba size phangani ado hosi di king size ni